ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯟꯅ ꯑꯩꯒꯤ ꯆꯍꯤ 4ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯆꯦꯅꯦꯜ ꯑꯗꯨ ꯊꯥꯒꯠꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯅ ꯁꯨꯝ ꯊꯤꯖꯔꯨ ꯃꯇꯝꯗ ꯐꯪꯉꯛꯄꯗꯒꯤ ꯑꯃꯨꯛ ꯁꯦꯝꯖꯤꯟꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯟ ꯈꯔꯒꯤ ꯀ꯭ꯂꯤꯞ ꯈꯔ ꯃꯥꯡꯈꯤꯕꯗꯒꯤ ꯈꯤꯇꯪ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯈꯤꯇꯪ ꯂꯩꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯤꯔꯤꯖ ꯈꯔ ꯄꯨꯊꯣꯛꯆꯒꯦꯅ ꯈꯟꯖꯔꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯎꯅꯤꯡꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯃꯥꯒꯤ ꯗꯤꯇꯦꯜꯁꯀ ꯂꯣꯏꯅꯅ ꯐꯣꯇꯣ ꯊꯥꯕꯤꯔꯛꯅꯅꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯅꯝꯊꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ lao lao sini moi mem do kai nom ta hang ge ba han Tadi waram no nga. adum ya ba han ni Yabni. Kay no nang na hangning ba do hango. hai ga da ba na te ne hang ge la ko ni Ay, hanggi di hai, sungang di hanggi. Saja hango ne. noi sar mi ga yam hat pa mi ga yam pha ba leiba si gi yam na thongna ga pha ba sar tang du lei bro Ay, tadi matang ino ne no gi sibo. adoi question do noi sar thola ga hang do le re punna khum ma ge am ta kok thok bi ro Noi ne. Mi yam hat pa, yam chathi ba. Leiba ki damukta thona phone thabak to ki ba. Sar atang ayo. Ay ni ne. sar waru bi nu ko angang ni ne khang de na ngang wi de wa khara ngang ga saw bi nu ko Sir, what are we at the go? Talk about an object in a sum wang my getting a sum pujarak puneva. Ay, kay da hui waro do ino ne. Ay di mau da nungay rim ni ne. Mana ngangi ba film gi mawong sing je. Ay di nungay jarim ni ne. Ay, tari lege hayo ne. sar e dream entertainment na channel am khak le ji sar maduda akoi sar gi thoki bi thokdok sing du da wari am ka tang libi channel adu da video live to ga use Yam phai ne du dia. Lamdam sigi mit mai su oi ba. Lao. Manung da lige lao. chang ji lo Noi na aingon da gi wari hari sidi. Ish, aingon da thoki ba ki sin sidi. On thok yang ku ja ni. Ai na mathang li ra di. Ish Mahabharat te hen sang do ni. sar adu gi marak da gi am tang libi Aina liga da wari sing se. Maming matha laipam chapum amat hai bi yade. Lo haibam su lai rim ni na ko. sar kai su kai de sar madu gi manung da gi am tang libi Ay, noi record tau doi ra. Tokjagi, sir. Yarani, sir. Thawal bazar da gi khara haijal laga laiba mafam amadani. Tondon ba amadi tampha. Sahi taret yamna nungsinaraba matungda. Makoy ne punsi lai pul semki. Luhongaba matung sahi amaga tha ahum shuraba matungda. Tampha masawai semki de. Nongma. ꯑꯩꯈꯣꯏ ꯅꯤꯅ ꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ ꯀꯩꯗꯧꯕꯩ ꯊꯥꯖꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯏꯗꯨꯗꯤ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅꯤꯅ ꯊꯨꯡꯅꯔꯒ ꯀꯥꯔ ꯑꯃ ꯂꯩꯔꯒ ꯇꯣꯡꯉꯗꯅ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃꯒ ꯇꯧꯗꯅ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕ ꯋꯥꯅꯤꯗ ꯑꯗꯣ ꯈꯔ ꯂꯩꯔꯛꯑꯗꯤ ꯏꯃꯤꯠꯇꯤ ꯏꯆꯥ ꯑꯃꯗꯤ ꯎꯔꯛꯑꯅꯤꯅꯦ ꯑꯁ ꯌꯥꯔꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯗꯣ ꯑꯉꯥꯡꯁꯤ ꯀꯩ ꯃꯤꯡ ꯊꯣꯟꯁꯤꯒꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯜꯂꯣ ꯑꯉꯥꯡꯗꯣ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤꯗꯤꯅꯦ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯌꯥꯗ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯄꯝꯆꯔ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ
ए पंचर ओइले मेने ꯑꯁ ꯄꯨꯡ ꯌꯧꯔꯀꯥꯟꯁꯤꯗ ꯇꯥꯃꯣ ꯈꯤꯇꯪ ꯊꯨꯅ ꯁꯤꯟꯅꯕ ꯑꯝꯇ ꯇꯧꯕꯤꯌꯣ Sir, nupadu accident thokdana laikhidramnina nupidu manembokduna watmannana leiba ngamdabagi wari oramgado mali sargida. Ash, kabole, nangi wari du nati ne. Nangi si film gi wari hekta pusalai. Accident thokraba matung dagidi hospital da matam shana layeng bataki. Accident na maram moiduna ma wheelchair gi mateng lau bataki. Adudi sir, nupadu satpa khotpa ngamdramnina nupidu adum mayumda hangraba sir. Ay, karai dei handoino ne kabole. Tampado masa lumna mapuroi bana hogot kangkat ngamdrabasu mabuk ning pen na nungsina loina biki. Adagi khara leiraga macha nupa ma phangjaki. Adagi di tampado mapuroi bane macha nupa ne yamna nungaina leiki. Oh, sir adudi aikoi amuk yokjagrage. Kayo nang ngangido ka si Haino. Oi, tondo maga tampagadu masa duga nungaina leire hardi wari du loyam natro apang majidi. Ay, kaino ne kabole. Wari di mapung baw hawraktri. Nang na loire ekta hairi dubo. Sir, aina khara phagadren purakone yam sathirami. Haujikidu da ingi matang yam manba. Sir, waru yadiko. Wari du makha am chathabi. Matamdu 2015 ni. Tampagi machado chahi manga phare. Yumgi kupnombu hotnagadra hagot kangkan ngamdraba mapuroi babu hotnagadra machanu pabu hotnagadra tampagi makokta chauraba poluma mananthare. Tampa pumnamak se nangna honadun leire onthongna naraibo thikre da nangse ꯇꯥꯃꯣ ꯋꯥꯈꯜ ꯄꯣꯠꯈꯟꯗ ꯈꯟꯖꯟꯕꯤꯔꯨꯅꯣ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯤꯒꯦ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯜꯂꯣ ꯆꯥꯅꯤꯡꯕ ꯑꯃꯗꯤ ꯍꯥꯏꯌꯨꯗꯅ ꯇꯝꯐꯥ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯔꯤꯗꯨꯅ ꯌꯨꯝ ꯄꯨꯅꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯅꯣꯡꯉꯥꯟꯕꯗꯩ ꯄꯨꯡꯆꯠꯇ ꯆꯠꯂ ꯂꯩ ꯏꯃꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯗꯨꯝꯅ ꯈꯟꯖꯟꯕꯤꯔꯨꯅꯣ ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯉꯥꯡ ꯁꯦꯟꯅꯕꯅꯦ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯍꯣꯠꯅꯕꯅꯦ ꯁ꯭ꯀꯨꯜ ꯆꯠꯅꯕꯒ ꯍꯣꯠꯅꯕꯒ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯉꯦꯅ ꯍꯦꯛ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯇꯥꯃꯣꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯅꯔꯁ ꯑꯃ ꯊꯝꯃꯁꯤꯗꯅ ꯃꯗꯨ ꯊꯝꯒꯨꯝꯁꯤ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯔꯤꯗꯨꯅ ꯌꯨꯝ ꯄꯨꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨ ꯊꯝꯒꯨꯝꯁꯤ ꯃꯗꯨ ꯁꯔꯨꯛꯅꯦ ꯏꯃꯥꯗ ꯍꯥꯏꯔꯒꯅꯦ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯨꯅꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯁꯥꯟꯇꯤ ꯍꯣꯏꯗꯅꯦ ꯅꯔꯁ ꯈꯪꯅꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯣ ꯍꯥꯏꯔꯨꯒꯦ ꯌꯥꯅꯦꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯣ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯁꯤꯟꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯅꯔꯁ ꯂꯩꯁꯅꯥ ꯊꯝꯈꯤ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯉꯅꯤꯅꯦ ꯕꯨꯡꯉꯣꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦꯕ ꯌꯥꯅꯤꯗ 이제 तामोगी हिदाक लुई चा लोइखरबा ꯆꯥꯔꯕꯅꯤ ꯂꯥꯏꯖꯥ ꯂꯥꯏꯖꯥ ꯅꯪ ꯂꯥꯛꯏꯁꯦ ꯈꯔ ꯊꯦꯡꯃꯟꯗ꯭ꯔꯣ ꯉꯔꯥꯡꯁꯨ ꯂꯥꯛꯇꯦ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯕꯒ ꯇꯥꯃꯣꯒꯤ ꯍꯣꯠꯅꯕꯒꯅꯦ ꯍꯦꯛꯇ ꯉꯝꯗꯕ 이제 ꯑꯩ ꯉꯔꯥꯡ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯉꯁꯤꯗꯣ ꯈꯤꯇꯪ ꯊꯦꯡꯉꯛꯀꯅꯦꯅ ꯏꯃꯥꯗꯗꯤ ꯍꯥꯏꯖꯔꯝꯕꯅꯤ ꯍꯣꯏ ꯅꯪꯅꯁꯨ ꯌꯥꯝ ꯋꯥꯅꯕꯨꯗꯤ ꯍꯣꯠꯅꯕꯤꯔꯦ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯕꯒꯅꯦ ꯍꯦꯛꯇ ꯅꯪꯅꯗꯕ ꯇꯝꯐꯥ ꯊꯦꯡꯉꯅꯤ ꯅꯪ ꯆꯠꯂꯣ ꯂꯩꯁꯅꯥꯁꯨ ꯂꯥꯛꯑꯦ ꯕꯨꯡꯉꯣ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯇꯣꯝꯊꯤꯟ ꯐꯖꯅ ꯂꯩꯔꯝꯃꯣ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯏꯖꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯇꯥꯃꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ
ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯇꯥꯃꯣ ꯆꯥꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯆꯥꯊꯣꯛꯎꯔꯁꯤꯔꯥ? ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯦꯝ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤꯀꯣ. ꯃꯇꯝꯗꯨ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯤ. ꯇꯝꯐꯥꯅ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ 이베마 윰다 얌통롱 떼상고 짠빠도 사우나 로여러분이 이마 그러게. 까이도 바이부 윰나 용기 타박 이스군나 이스군기 타박 마도 카라 강나 잡나 파이 나때 낭나 후지 할라 이시부 이스쿨 할라 거마탐로 가리도 영 뽕케야 다르게 영 이봉어 시나 까나노 이마 아쿠 스쿨 스타프네. ꯑꯩꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯨꯕ ꯑꯗꯨꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦꯅ ꯑꯣꯖꯥꯁꯤꯗ ꯊꯤꯜꯍꯜꯂꯛꯄ. ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ. ꯍꯣꯏ ꯑꯣꯖꯥ. 미신나돌이다. 하이 염정 아파 파타바오 칸타바 ngamdaba noi kamai tongni 장모 이디 장모 해봐 이상 오빠도 사오름 내봐. ꯇꯥꯃꯣ ꯀꯩꯗꯧꯕꯩ ꯁꯥꯎꯔꯤꯅꯣ? ꯑꯩꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯊꯨꯅ ꯍꯜꯂꯛꯑꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯀꯦꯛ ꯑꯣꯔꯗꯔ ꯇꯧꯔꯝꯕꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯂꯣꯡꯒꯤ ꯎꯁꯣꯞꯀꯤꯁꯨ ꯊꯕꯛ ꯈꯔ ꯆꯦꯜꯂꯝꯕ. ꯈꯪꯗꯦ ꯇꯝꯕ ꯑꯩꯁꯦ ꯅꯪꯅ ꯏꯅꯥꯛꯇ ꯍꯦꯛ ꯆꯠꯈꯤꯕꯒꯅꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ. ꯑꯗꯣ ꯑꯩꯅ ꯁꯥꯎꯋꯦꯅ ꯋꯥꯔꯧꯒꯅꯨꯀꯣ. ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣꯗ? ꯇꯥꯃꯣ ꯏꯔꯨꯖꯊꯣꯛꯅꯕ ꯇꯧꯁꯦ. ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯝꯃꯣ. ꯑꯩꯁꯨ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯒꯦꯀꯣ. ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦꯗꯅ. ꯏꯇꯩꯒꯤ ꯄꯤꯒꯦꯅ ꯇꯧꯔꯝꯕꯅꯦ. ꯄꯤꯒꯗꯕ ꯅꯠꯇꯦ. ꯅꯪꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯅꯈꯨꯠꯇꯨꯅ ꯏꯟꯒꯗꯕꯅꯦ. ꯂꯥꯎ ꯁꯤ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯕ. ꯀꯩꯅꯣ ꯏꯇꯩꯅ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯑꯣ ꯀꯦꯛ ꯌꯥꯝ ꯄꯤꯖꯅꯤꯡꯗꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯀꯦꯛ ꯄꯤꯖꯅꯤꯡꯗ꯭ꯔꯗꯤ ꯅꯪ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦ. ꯀꯩꯅꯣ ꯏꯇꯩꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯅꯪꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ. ꯑꯩꯁꯨ ꯅꯨꯄꯥꯅꯤꯅꯦ. ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝꯗ ꯅꯨꯡꯁꯤꯕ ꯌꯦꯜꯂꯒ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏ? ꯁꯤ ꯂꯥꯛꯁꯦ ꯂꯥꯛꯑꯣ ꯃꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯩꯅꯣ ꯏꯇꯩꯅ ꯈꯜꯂꯤꯗꯨꯕꯣ? ꯐꯔ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯦ. ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯏꯇꯩꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯒꯅꯨ. ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ. ꯂꯥꯛꯑꯣ ꯂꯥꯛꯑꯣꯗꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ. ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ. ꯇꯝꯐꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ. ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ.